Breaking news samadagi lakotarake Moirangthem Totomsana Manipur police na ngasi Fakhre Maitai ga wari sana bada yaukhiba Thadou gi luchingba Assamda nongmaina kaptuna halamle Maitai gi yauna Kuki gi CSO kayana akanba mawngda condemn tawnarakre Manipur da thokliba Kuki Maitai gi lanja osi loishinana bathawna laina Imphal da laktuna tampaki CSO kaya ga wari sana bada yaurakhiba Thadou Literature Society Assam gi chairman Nehekam Jom Hau Yankhiga Mapan ngarang numidang Kuki militant kharana Assam gi Karbi Anglon district da laiba Chonghang village Manja da laiba mahaki mayumdagi faduna puraba tungda tamthina otnairaga nongmaina kaplaga hatoklamle mafamdudagi fangba pauna hai KRA gi cadre sing oigani haina chingnaba Kuki khulai paiba kharana mahaki yumda changsilakhi amasung numidangi pung 3:30 tarakpada wari watai kaya marum saraba tungda tamthina phuba haurakhi madugi tungda mahakpu nongmaina kaptuna hatlambani hairi thaudo adugi matangda Assam police na FIR ama lokhatpaga loinana mihat aduda chenariba sing khongulibagi thabak chathari Panbaya badi handak ta Thadou inpi gi mioi taraga tarena saba mihut kangbu ama Imphal da laktuna tampaki civil society organization singa ingtapa purakna ba wari sanaki amasung nakalani gi marakta yana ba wafam kaya amasu laiki mi famadu ministry of home affairs na silakhibani hairiba khongchat aduda laikhidraba Thadou gi luchingba Nehekam Jomhau asishu yaukhibani hairi Thadou Literature Society gi chairman asibu Kuki militant singna tamthina hatkiba thaudo adu pangdabagi thawongni haina Thadou Student Association General Headquarter na akanba mawngda condemn tawkhre TSA gi Secretary General Thangmin Lun Haukif na Thadorokpa Cherol amana hai irang asibu loishinnabagi pandam da handak ta Imphal da pangthokiba mifam da saruk yakiba Nehekam Jomhau asi Kuki militant singi target oiduna lakhibani ingtapa thugaiba pamba singi mayakta mahakna thawna fana lepki magna Thadou Literature Society Assam gi chairman oibadana tana Thadou gi lon amasung literature culture bu Chaukhal hannaba chokthaba naidana honarakibani furup singi marakta nungsi chanana hingminaba pamba singbu tamthina hatokhiba haibasi yamna pangdabagi thawongni mahakumba luchingba ama laikhidaba haibasi Thadou furup khida natana ingtapa fibam hanjil hanba pamba furup khudingma ki achoba mangjaba amani hainasu Thadou Student Association na fongdoragli amarom da Thadou furup ki luchingba Nehekam Jomhau Kuki militant singna minungsi yaudana mawongda hatlambagi thawong adu arambai tengolna akanba mawongda yaningdaba fongdoragli Arambai Tengol General Headquarter gi Control Room Operator Laisram Roverson na kuyak piduna Thadorokpa Cherol amana hai Imphal da handak ta Thadou amasung Maitai furuf ki marakta ingtapa fibam hanjilhanabagi matangda thawna fana saruk yakhibagi damak tangdu leitaba fibam hanjilhanba pamdaba mioi singda Thadou gi luchingba adubu hatkibani Imphal gi mafamda saruk yakhiba Thadou gi luchingba pumnama August 18 fawbagi mamangda changjaraknaba Kuki National Army na mamangda warning piba laikre Arambai Tengol na siguma makhal gi thawong asi hakchina lawbaga loinana khwaidagi kanba mawongda condemn tawi hiramasi gi matangda mari leinaba authority singna mathau taba thabak lokhatkadabani Kuki militant singa su agreement renew tawbagi thabak governor na reject tawgadabani Maitai Alliance State asida hojik thokliba irang asi loishinaba Imphal da pangthokliba Road to Peace ki mifam da saruk yaba laklamkhiba Thadou Literature Society Assam gi chairman Nehekam Jomhau bu Kuki militant singna faraga tamthina hatkibagi thawdo adu Maitai Alliance na kan mamongda condemn Tawraduna Kuki militant singa makhata na su agreement renew tawbagi wafam Manipur governor na reject tawgadabani haina dabi tawkhre lubasina Thadorokpa Cherol amana haribana Imphal da Maitai amasung Thadou community ani gi marakta pangthokiba itihasik oiraba Road to Peace ki meeting asida thawna fana saruk yakhiba dugi damakta Kuki militant sing aduna mahakpu cold blood ta hatkibani Jomhau asi mahaki community gi identity justice amasung peace khaktagi natana Assam Manipur amasung North East India gi community khudingma ki damakta leblam khiba ikai khumna ningai oiba intellectual amasung community leader amani Jomhau bu hatlam khiba thawdo asi mahaki punsibu attack tawbadana tana peace Dialogue amasung Manipur yauna North East state singda nungchi chanana leiminabagi wakhalon adu attack tawbani hauji asi Bharat Sarkar na Kuki militant group singa nauna su agreement sign tawna negotiation chathariba matamni sugi maruiba propose ti hingsa hanthanaba amasung shanti purakna bani adu hariba wakhalon asigi mayakta KNO amasung UPF ki cadre singna sugi ground rule violate tawduna State asida irang thoan bagi thodok sing chathari mamangi elected Manipur government aduna su mamang chahi 2024 gi February da loikraba su agreement adu su group sing na hingsa gi thawong kya chatha banamaram oiraga agreement adu renew tawdana ba recommend tawramlabani maram aduna popular state government yaudana hojik leiba PR government asina fong na community leader target tawriba group sing asiga amu hanna su agreement sign tawna ba natraga renew tawba haibasi unconstitutional oibadana tana morally Pumlan lalaba amani maram aduna Maitai Alliance ki maikai degi KNO amasung UPF ka makhata na su agreement renew tawbagi thabak sing reject tawnaba Manipur governor da taksili
Jom hatpada January Mui Sing Atuba Matamda Faga the Bani militant Signak Asiguma Hingsagi Todok Sing Asi Amuhana Chatabangam Bamakoy Faduna rule of law Asi restored of Gadabani state Asi the community Kuding Maki constitutional Amasung democratic rights sing safeguard Tau Gadabani Thadou Ichel announcing Maruina Infalda Augusta Ruk the Pangtoki meeting Aduda Sarugyaki Sing safety Amasung security P Gadabani Leki Draba Jom Hawi Hakchang Adu Aroy Bamatong Mangam Gidamang Infalda Purakadabani Haina demand to rehide Facebook ta Kanglup Palaga comment Bigano Facebook ta Kanglup Palaga comment pi ba madi post of Balepi Hana Manipur Maitei Pangal Welfare Organization MMWO na fong directly Lubasina Thadorok Pacherol Aman Hai Manipur Jahi ani Hena Tangdu Laitab Daba Punsi Mahing Amada directly Kai Tharak Laba Apun Bagi Saktam Sagana Bahing Nungtil Kai den Honori Amasung Apun Bagi Saktam da Singnarak Pakuding Mak Miana Tengna Duna Lakli Tan Famasida Kanagumba Karana Kanglup Maselgi Marakta Hu Kam Sinduna Kaibung Tahana Bahonari Tabadanungai Tabawai Wata Sijinaraga Facebook ta post Sagalak Patengnare Tawang Sikudakta Lepina Bakangalakli AI Power Stethoscope na Kudakta Heart Kilena Sing Kangdok Pangamle Kumja 1816 ta ahanba oina stethoscope puthokraba matungda analayangi thabak thoram singda chawna mateng oina duna laki adubu chahi chanirongi matungda artificial intelligence ki oiba anoba makhalge stethoscope ama puthorakpa maramna mikup kharagi manungda heart ki tantha khangba ngambaga loinana igi ichal dagi hauraga hakchang manungda laiba soiba pumna makhangba ngamle hairi British Heart Foundation gi clinical director su oiriba consultant cardiologist Dr. Sonia Babu Narayan na hai ki madudi anoba makhalgi smart stethoscope asina heart failure heart ki bak talaiba laina amadi heart ki tantha kai bena chingwa pumna maksub nagi second taraga mangagi manungda khangbangamle chahi khudingi heart ki laina na maram oiraga mioi kaya marum sianba maram na nauna puthoragli ba smart stethoscope asigi mateng na mioi kaya gi punsi kanbangam lagani hairi mioi bagi heart na hakchangi mafam sinba thungna I yohonba ngamdraba amatamda heart fail oiri haina launai asiguma makhalgi laina asina malengi mioi kaya marum chahi khudingi siali Laibak Tibadi Mioi Chada 70 Rom Heart Kilena Legri Haiba Matam Chana Kangduk Pangamdri Heart Attack Natraga Stroke Torokpadagi Hospital Pukalaba Matung the Kangbangam Lakpani Imperial College London gi Doctor Amadi Researcher Team Amana Mioi Lak Taraga Mangarum the Changyeng Torba Matung da Anoba Makal gi Smart Stethoscope Asi Putok Pangam Lakpani Nauna Putorak Liba Kulai Asina Ganaguma Mioi Amagi Tabakta Thamlaga ECG record Taubangami Apikpa microphone Ama Fau Yauba Maram na igi ichal kamdauri bagi haibadu khangdok na bagi khonjal tabangami European Society of Cardiology gi Madrid cha pangthokiba mifamda smart stethoscope asi puthorakpani Modi ga Xi Jinping ga unakre marup oina bagi wafam yanakre Shanghai Cooperation Organization SCO gi mifam yauba chatpada Prime Minister Narendra Modi na Chinese President Xi Jinping ga hakthengna na unakhibaga loina na India amadi China matam pumbagi oina marup oibagi wafam yanakre Madam Sangna ngamkhai gi matang da laiba ani yetna duna lakraba matung da China gi Tianjin city da luchingba ani unaduna wari sanaki unabadu da Xi Jinping na Modi da hai ki madudi yumlona balaiba ani yengthina bagi mahuta madam pumbagi oina afaba mari thamna duna malem da honglakliba fibam asi punna mayok minaba mathautai Malem gi tungan ba mafam dagi lakpa luchingba kun henbana sarugya khiba Shanghai Cooperation Organization gi mifam aduda Russian President Vladimir Putin su sarugya ki Ukraine galan sokngari Russia dagi makhata na thaulai haibagi bahauda US President Donald Trump na India gi mathakta tariff thamlakraba matungda Modi na Chinese President Xi Jinping ga Naksin na ba tharang kaya lawkhatuna lakhi Manipur da athubada miyam gi lengak laglagani thasabalai MP sana jawba Irang mayok na river state asida hojik maki oina Prime Minister Narendra Modi lakani natraga lakloi haibagi chap chaba official oiwa pau amata leitri haina Rajya Sabha gi MP election ba sana jawbana ngasi Palace compound laiba Balbidya Mandir da pangthokpa khel Mao sab saruk yabala khiba thoram amaga mari lenana phongdokre MP asina makhata na phongdokhibada state asina Irang mayok na rakhiba chahi aniga tha khara helaklaba matam asida local media sing amasung national media sing da Prime Minister mathang tha September da state asida lakani haibagi pau Fongna badi ure adoba hojik faubagi oina di Prime Minister office tagi official oina Prime Minister lakpana traga laktabagi matangda kariguma amata khangalakpa leite state asida Union Minister of State for Home lakani haina hairamlaga cancel tawkhibadugi matangda su kariguma amata khangalakpa leitri adobo athuba matamda leiriba irang asi mampung fana loisinduna miyamgi apama matung ina athuba matamda popular government ama lakani haibigi thajabalai adobo karamba matamda hariba government adu lingadoribano haibadudi maki maikaidagi hojik faubagi oina chapchana Balai Haina Fongdoki, Tung the MP Lesem Basana Zaubana Balbidya Mandirda, Pangtokpa Sangsat Kel Mao Safki Thoram Sarukya. No Myanmar border pillar number 86 Maya Dagi PLG Kadar Mari Fare.
Security Force na hauki batang kun nga mapanda Tengnoupal District ke Indo Myanmar Border Pillar number 86 maya dagi PLA gi kedar mari fare hairi pau sina makata na hari bana faraba sing adudi Imphal East dagi Chabungbam Nanaucha Maitei District asimak tadagi Waikom Thoiba Thobal dagi Ningthauzam Thoiba amasung Imphal West dagi Tekcham Nanau Kawi hairi August kuntra dana Imphal West gi Sangai Pro FCI crossing dagi Sorepa gi Maisnam Avi Elias Khomba Kauba Mui ama fari mangonda two-wheeler gari ama amasung Aadhaar card ama recover tawre numit asimaktada combined force na Imphal East District ki manungchan makongba maru hill range sa thakiba operation amada DBBL gun mari pistol ahum pa Maxon gun ani hand grenade ani communication set yauna tungan mamakal gi nongmai maru sing recover tawkre numit asimaktada Imphal West ki ngairangbam amasung nonga koireng khul ani faunariba IBR road tagi SLR ama insert rifle ama modified 303 rifle ama pistol ama night vision occupants yauna atay polam kaya fagat kre hari afaba thabak tawraglaba kanda chawkhat palamdam ama oiba ngamgani Naurem Pravin Vidya Bharatiya Sikhya Vikas Samiti amadi Rajya Sabha gi MP election masana zawbaga punna khusamna duna Sansad Khel Mahotsav thoram gi manungchana numit humni chupna pangthorakpa sport meet loisinbagi thoram ngasi palace compound leiba Bal Vidya Hall da pangthokre loina mipum khuding mangna afaba thabak tawraklaba kanda chawkhat palamdam ama oiba ngamgani haina Education Ace ki Secretary Naurem Pravin na phongdokre ngasi gi thoram aduda Olympian KSH Thoiba Olympian Ngangbam Sonia Chanu Vikas Samiti Manipur ki General Secretary Khuraijam Dinesh Kumar na chingbana saruk yakhi thoronga mari leinana Naurem Pravin hai lamdam ama leibak ama chawkhat pa haibasi leibak aduda leiriba mipum khudingmak masamawu fana leiraba matamda da chawkhat pa afaba wakhalon leiba ama oiba ngamgani malemgi leibak singa yengruba matamda India sina naha khwaidagi leiba ama oiba ngamli Maram asina hakchang fana leiba asina lamdam adugi afaba thabak tawraklaba kanda chawkhat pa leiba ama haibadu oirakpa ngamgani loinana hawjik lakliba hidanabagi matam asida sana khonaba khaktana tana mahi ningthina tamduna lamdam asigi achangba mi amam oina bhonaba changi haina phongdoki ngasi pangthokiba sport meet adugi tungan ba event singda makok mathang takraba sana racing da sumana mathum piduna pungning thogot pa utki numit mangani gi manungda changjarar kadabani Rims ke director amadi aran ahui tawbada chenaba mioi pumnamak numit mangani ge manungda lupta changjarar kadabani haina kanglaipa communist party taibangan ba group na phongdorakli Lona thingkraba lubasigi publicity secretary salaingan da mitai na khuyek piduna thadorok pacherol aman hai Rims ki management pumnamak board of governors amasung executive council na thaudang lawduna laklei haiba mayek sikna khanglei kanglei khunai asida khundariba miyam ya na layenggi lamda ahongba mamalda layengbi khudong chaba piduna lairiba imung kaya su thaba hapagi mingda khutpu khara thadoklaga chamjaraba miyam dagi achoba sentham khongatpagi damak matam sangna changbani amadi sel khongatpa matamda marai turai tawraktanaba mapalamgi miyoi singda hena khudong chaba pibani haibasi chumlaba wafam amani regular amadi contract ki thabak lawbada director amadi mahaka loinaba miyoi singna chakthung yenabagi thawong chathari asiguma thawong da chenariba miyoi pumnamak numit mangani gi manungda changjaraktrabadi maduda thorakpa fafatagi tekchak pumnamak masa masana pujagadabani haina su cherol asina phongdorakli